ꯇꯟꯖꯥꯁꯤꯗ ꯀꯅꯥꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯍꯜꯂꯣ ꯍꯜꯂꯣ, ꯀꯩꯗꯧꯔꯤꯒꯦ? ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ? ꯐꯣꯟ ꯄꯥꯏꯔꯤꯁꯦ ꯑꯏꯪꯕꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ, ꯀꯅꯥꯅꯣ? ꯑꯩ ꯇꯣꯝꯊꯤꯟꯅꯦ. ꯇꯣꯝꯊꯤꯟ ꯍꯥꯏꯗꯤ ꯀꯅꯥ? ꯉꯔꯥꯡ ꯂꯥꯏ ꯈꯨꯔꯝꯐꯝꯗ ꯊꯦꯡꯅꯈꯤꯕꯗꯣ. ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯀꯅꯥꯗꯒꯤ ꯂꯧꯒꯦ? ꯀꯩꯒꯤꯅꯣ? ꯃꯤ ꯑꯃꯗꯒꯤ ꯂꯧꯕꯅꯦ. ꯃꯤꯗꯣ ꯀꯅꯥꯅꯣ? ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ. ꯍꯣꯏ ꯍꯥꯏꯒꯦ. ꯑꯗꯣ ꯅꯪ ꯑꯝꯇ ꯁꯥꯎꯈꯤꯅꯣ. ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯩꯅꯥꯗꯒꯤ ꯂꯧꯕꯅꯦ. ꯃꯥꯅꯗꯤ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯄꯤꯌꯨ ꯌꯥꯗꯕꯅꯦ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯝꯕꯔꯁꯦ ꯄꯤꯔꯛꯄꯅꯦ. ꯑꯩ ꯐꯣꯟꯗꯣ ꯄꯠ ꯂꯥꯎꯅ ꯀꯛꯊꯠꯂꯦ. ꯑꯗꯨꯒ ꯂꯩꯅꯥꯗ ꯐꯣꯟ ꯇꯧꯏ. ꯍꯜꯂꯣ ꯂꯩꯅꯥ. ꯍꯥꯎ, ꯇꯥꯏꯌꯦ. ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯩꯒꯤ ꯅꯝꯕꯔ ꯍꯦꯛꯇ ꯄꯤꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯅ ꯀꯨꯁꯤ ꯍꯦꯛꯇ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯏꯪꯕꯤ, ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ. ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯂꯩꯅꯥꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤ. ꯑꯗꯨꯕꯨ ꯑꯩ ꯎꯕ ꯃꯇꯝꯗ ꯃꯃꯥꯏꯗꯣ ꯂꯨꯛꯊꯔꯒ ꯂꯩꯈꯤ. ꯂꯩꯅꯥ, ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯪꯂꯝꯗꯅ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯊꯣꯛꯏꯁꯦ? ꯑꯏꯪꯕꯤ, ꯗꯥ ꯇꯣꯝꯊꯤꯟꯅ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯌꯣꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯄꯤꯈ꯭ꯔꯕꯅꯦ. ꯇꯣꯝꯊꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯏꯃꯥꯟꯅꯕꯤ ꯂꯩꯅꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅꯤ. ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯪ ꯍꯪꯂꯝꯕꯗꯤ ꯌꯥꯏꯗꯅ? ꯍꯣꯏ ꯆꯨꯝꯃꯦ. ꯑꯗꯣ ꯑꯏꯪꯕꯤ, ꯗꯥ ꯇꯣꯝꯊꯤꯟꯗꯤ ꯃꯥꯒꯨꯝꯕꯗꯤ ꯅꯠꯇꯤꯌꯦ. ꯌꯥꯔꯦ ꯂꯩꯅꯥ, ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯑꯅꯨ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯛꯏꯁꯦ? ꯑꯏꯪꯕꯤ, ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯅ ꯋꯥꯔꯤꯕꯗꯣ. ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯏꯃꯥꯟꯅꯕꯤꯅꯤ ꯈꯟꯗꯦ. ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯤ ꯈꯜꯂꯤꯕꯅꯤ. ꯅꯪꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯜꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯦ. ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯂꯦꯟꯅꯧ, ꯂꯃꯟ ꯈꯨꯝꯃꯣ. ꯗꯥ ꯇꯣꯝꯊꯤꯟꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯩꯉꯣꯟꯗ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯈꯤ. ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯃꯥꯒ ꯈꯪꯅꯕꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯗꯕꯅꯤ. ꯂꯩꯅꯥ, ꯑꯩ ꯁꯩꯅꯥꯗꯣ ꯉꯁꯤ ꯐꯥꯎꯕ ꯐꯠꯇ꯭ꯔꯤꯌꯦ. ꯁꯩꯅꯥꯗꯣ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯌꯦ. ꯑꯩꯕꯨ ꯃꯥꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯝꯕ ꯁꯥꯟꯅꯔꯝꯕꯗꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯋꯦ ꯂꯩꯅꯥ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯛꯊꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯝꯕꯗꯣ ꯈꯜꯂꯨꯕꯗ ꯂꯩꯅꯥ, ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏ. ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯣ ꯈꯪꯕ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯅꯔꯝꯒꯗꯕꯗꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯂꯩꯅꯥ. ꯑꯏꯪꯕꯤ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯉꯁꯥꯏꯗꯩ ꯅꯉꯣꯟꯗ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯃꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤ ꯌꯦꯡꯉꯨ. ꯏꯃꯥꯟꯅꯕꯤ ꯇꯅꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ. ꯑꯩ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ. ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯒ ꯄꯥꯈꯪ ꯃꯆꯥ ꯑꯃꯒꯅꯤ. ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ 2 ꯍꯜꯂꯝꯒꯅꯤ ꯄꯥꯈꯪ ꯑꯗꯨꯅ. ꯇꯅꯨ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ. ꯃꯣꯏ ꯑꯅꯤꯅ ꯑꯩꯁꯦ ꯖꯣꯀꯔ ꯑꯣꯏꯅ ꯎꯔꯖꯥꯠꯂꯣ? ꯈꯪꯗꯦ, ꯑꯩ ꯍꯣꯔꯦꯟ ꯍꯪꯒꯦ. ꯍꯪꯉꯨꯅꯨꯀꯣ ꯅꯪꯁꯤꯗꯤ. ꯏꯃꯥꯟꯅꯕꯤ ꯇꯅꯨꯒ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯍꯩ ꯑꯆꯥꯔ ꯁꯥꯐꯝ ꯑꯃꯗ ꯌꯥꯎꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯕꯕꯥ ꯈꯛꯅ ꯁꯨꯔꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯍꯣꯠꯅꯕ, ꯏꯃꯥꯅ ꯃꯁꯥ ꯈꯔ ꯐꯠꯇꯕꯒ ꯕꯕꯥꯒꯤ ꯃꯇꯦꯡ ꯈꯔ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯕꯅꯤ. ꯏꯕꯥꯅꯤꯅ ꯊꯣꯛꯂꯛꯄꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯄꯥꯟꯗ ꯂꯩꯔꯝꯈꯤ. ꯑꯩꯈꯣꯏ ꯎꯕꯗ ꯑꯍꯜ ꯈꯔ ꯑꯣꯏꯕꯗꯨꯅ ꯑꯩꯈꯣই ꯑꯅꯤꯗ ꯀꯧꯔꯛꯈꯤ. ꯏꯆꯜ ꯑꯅꯤ, ꯑꯝꯇ ꯉꯥꯏꯈꯣꯕ. ꯑꯗꯨꯝꯗꯤ ꯊꯦꯡꯅꯩ, ꯃꯤꯡꯗꯤ ꯈꯪꯗꯦ. ꯊꯦꯡꯅꯕꯗ ꯀꯧꯅꯕ ꯅꯨꯡꯉꯥꯏꯅꯕ ꯅꯕꯥꯅꯤꯒꯤ ꯃꯤꯡ ꯍꯥꯏꯔꯝꯃꯣ. ꯗꯥ, ꯑꯩꯒꯤꯅ ꯇꯅꯨ, ꯑꯗꯨꯒ ꯃꯥꯒꯤꯅ ꯑꯏꯪꯕꯤ. ꯑꯗꯣ ꯑꯩꯒꯤꯅ ꯈꯣꯏꯃꯨ, ꯑꯗꯨꯒ ꯃꯥꯒꯤꯅ ꯌꯥꯏ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯐꯖꯅ ꯈꯪꯅꯔꯦ. ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ, ꯐꯥꯒꯤꯁꯨ ꯇꯧꯅꯈꯤ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩ ꯐꯣꯟ ꯇꯧꯔꯛꯈꯤ. ꯅꯝꯕꯔꯗꯣ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯗꯥꯌꯥꯏꯒꯤ ꯑꯣꯏꯔꯝꯈꯤ. ꯐꯣꯟ ꯅꯝꯕꯔꯗꯤ ꯈꯪꯅꯔꯁꯨ ꯅꯣꯡꯃꯇ ꯋꯥꯔꯤꯗꯤ ꯁꯥꯟꯅꯗ꯭ꯔꯤ. ꯑꯩ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯦ. ꯍꯜꯂꯣ ꯑꯏꯪꯕꯤ, ꯀꯩꯗꯧꯔꯝꯃꯤꯅꯣ? ꯗꯥꯌꯥꯏ, ꯑꯩ ꯆꯥꯛ ꯊꯣꯡꯉꯝꯃꯤꯅꯦ. ꯀꯩ ꯌꯦꯟꯁꯥꯡꯅꯣ? ꯍꯪꯒꯥꯝ ꯊꯣꯡꯉꯦ. ꯅꯪꯅ ꯊꯣꯡꯕꯅꯤꯅ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ. ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯆꯥꯕ ꯂꯥꯛꯀꯦꯗꯅ. ꯌꯥꯏꯌꯦ, ꯂꯥꯛꯑꯣ. ꯍꯜꯂꯣ ꯑꯏꯪꯕꯤ. ꯇꯥꯏꯌꯦ ꯗꯥ ꯈꯣꯏꯃꯨ. ꯑꯩꯈꯣꯏ ꯌꯥꯏꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯋꯣꯅ ꯈꯥꯡꯉꯝꯗꯗꯅ ꯇꯧꯔꯛꯏꯅꯦ. ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯅꯤ ꯍꯥꯏꯕꯅꯤ, ꯍꯥꯏꯅꯍꯧꯔꯣ. ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯣ ꯗꯥꯌꯥꯏꯅ ꯑꯃꯨꯛ ꯄꯥꯏꯔꯛꯈꯤ. ꯑꯁꯦꯡꯕꯅꯦ ꯑꯏꯪꯕꯤ, ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯗꯥꯌꯥꯏ? ꯑꯩ ꯊꯝꯃꯒꯦ, ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯌꯦ. ꯑꯗꯣ ꯅꯪꯒ ꯑꯩꯒ ꯈꯪꯅꯔꯁꯦ, ꯅꯪ ꯌꯥꯕ꯭ꯔꯣ? ꯈꯨꯗꯛ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯑꯩ ꯐꯣꯟꯗꯣ ꯀꯛꯊꯠꯂꯦ. ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯑꯣꯏꯕꯒ ꯑꯩ ꯌꯥꯝ ꯄꯥꯈꯠꯈꯤ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯗꯥꯌꯥꯏꯅ ꯐꯣꯟ ꯇꯧꯔꯛꯈꯤ. ꯊꯕꯛ ꯃꯐꯝꯗꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯛꯈꯤ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯔꯛꯈꯤ. ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯅ
ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯥꯏꯔꯦ ꯄꯩꯁꯥ ꯄꯥꯏꯗꯦꯅ ꯑꯍꯦꯟꯕ ꯊꯤꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯥ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯨꯔꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯏꯕꯥꯅꯤ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯄꯗ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯃꯉꯣꯟꯗ ꯄꯨꯡꯂꯨꯞ ꯂꯨꯞꯈꯤ꯫ ꯇꯨꯝꯕ ꯆꯥꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯈꯤ꯫ ꯏꯊꯟꯇ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯆꯈꯤ꯫ ꯅꯣꯡꯃ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯏꯃꯥꯗ ꯍꯪꯈꯤ, ꯏꯃꯥ, ꯅꯪꯗꯤ ꯅꯁꯥ ꯑꯗꯨꯝ ꯐꯖꯩ, ꯑꯗꯣ ꯑꯩꯁꯦ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯑꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯨꯆꯨꯅ ꯃꯔꯣꯝ ꯑꯃ ꯃꯨꯔꯤꯕ, ꯆꯤꯟꯁꯤꯒ ꯁꯝꯁꯤꯒ, ꯑꯁ ꯑꯩ ꯌꯥꯝ ꯇꯜꯂꯤ ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯑꯝꯃꯤꯁꯤꯕꯣ? ꯀꯅꯥꯅ ꯏꯆꯥꯕꯨ ꯊꯤ ꯍꯥꯏꯅꯣ? ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯁꯛꯁꯦ ꯐꯖꯔꯛꯑꯕꯣꯏ ꯅꯤꯡꯉꯤ, ꯋꯥꯈꯜꯁꯨ ꯏꯅꯧꯇ ꯅꯧꯏ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯏꯊꯟꯇ ꯅꯣꯛꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯇꯅꯨꯗ ꯍꯥꯏꯔꯨꯕꯗꯁꯨ ꯇꯅꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯁꯛ ꯈꯪꯂꯒ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏꯗꯣ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯅꯣ? ꯃꯒꯨꯟ ꯑꯁꯨꯛ ꯌꯥꯝ ꯂꯩꯁꯤꯗꯤ, ꯃꯔꯝꯁꯨ ꯃꯣꯛꯏ, ꯇꯟꯁꯨ ꯇꯟꯗꯦ, ꯊꯕꯛꯁꯨ ꯀꯜꯂꯤ, ꯅꯪ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯗꯣ ꯇꯅꯨ, ꯗꯥ ꯌꯥꯏ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯋꯥꯕꯖꯥꯠꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯀꯣꯂꯦꯖꯀꯤ ꯃꯤꯡ ꯆꯟꯅꯕ ꯄꯩꯁꯥ ꯐꯔꯛ ꯇꯥꯏ ꯍꯥꯏ꯫ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯊꯥꯒꯤ ꯄꯩꯁꯥꯗꯣ ꯗꯥ ꯌꯥꯏꯗ ꯄꯨꯟꯅ ꯄꯤꯈ꯭ꯔꯒꯦ꯫ ꯏꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯩꯁꯥ ꯍꯥꯏꯔꯛꯑꯕ꯭ꯔꯣ? ꯍꯥꯏꯗꯤꯍꯦ, ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯧꯕꯅꯤ꯫ ꯃꯥꯅ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦꯕꯨꯗꯤ ꯍꯥꯏꯌꯦ, ꯑꯗꯣ ꯁꯤꯃꯇꯪꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯉꯗꯤ ꯅꯪꯕꯨꯁꯨ ꯃꯥꯅ ꯀꯩꯁꯨ ꯀꯥꯎꯔꯣꯏꯗ꯫ ꯑꯩ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯄꯨꯡꯂꯨꯞ ꯂꯨꯞꯈꯤ꯫ ꯃꯥꯒ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯀꯥꯏ ꯑꯃ, ꯑꯩꯈꯣꯏꯅ ꯂꯩꯀꯥꯏ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯋꯥꯏ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯃꯄꯥꯁꯨ ꯌꯨ ꯌꯥꯝ ꯊꯛꯑꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯊꯤꯖꯜꯂꯨꯗꯦ, ꯍꯪꯂꯨꯒꯦ ꯍꯥꯏꯕꯁꯨ ꯈꯜꯂꯨꯗꯦ꯫ ꯀꯥ ꯈꯣꯏꯃꯨꯁꯤꯅ ꯃꯥꯒꯤ ꯃꯈꯨꯔꯥ ꯊꯣꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯆꯥꯔꯖ ꯇꯧꯔꯒ ꯊꯅꯝꯈꯤ꯫ ꯄꯨꯈ꯭ꯔꯤꯗ ꯍꯪꯒꯥꯝ ꯆꯥꯝꯂꯒ ꯂꯩꯔꯤꯉꯩ ꯕꯕꯥꯅ ꯌꯥꯝ ꯁꯥꯎꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤ꯫ ꯑꯩ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯍꯪꯒꯥꯝꯁꯦ ꯊꯨꯅ ꯆꯥꯝꯕ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯈꯤ꯫ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅ ꯍꯪꯂꯛꯈꯤ, ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯇꯧꯔꯛꯏꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ? ꯁꯦꯞꯁꯨ ꯇꯧꯗꯦ, ꯃꯥꯅ ꯉꯥꯡꯉꯛꯏꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ? ꯕꯕꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯅꯝꯕꯔ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯗꯤ ꯕꯕꯥꯒꯤ ꯐꯣꯟꯗ ꯗꯥ ꯌꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯕꯕꯥꯅ ꯉꯥꯡꯉꯤꯕꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯕꯕꯥ, ꯁꯤꯒꯤ ꯅꯝꯕꯔꯁꯤꯗꯤ ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯀꯩꯅꯣ ꯈꯪꯗꯦꯕꯣ? ꯅꯨꯄꯥꯁꯤꯅ ꯅꯪꯒꯤ ꯃꯤꯡ ꯍꯪꯉꯛꯑꯒ ꯅꯪꯒ ꯀꯣꯏꯅꯕ ꯅꯨꯄꯥꯅꯤ, ꯑꯩꯉꯣꯟꯗ ꯅꯪꯁꯨ ꯃꯁꯛ ꯈꯪꯉꯦꯅ ꯍꯥꯏꯔꯛꯏꯁꯤꯗꯤ꯫ ꯌꯨꯁꯨ ꯉꯥꯎꯕ ꯃꯥꯜꯂꯤ꯫ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯄꯤꯗꯅ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯣ? ꯌꯥꯝ ꯎꯁꯤꯠꯇꯅꯒꯁꯨ ꯉꯥꯡꯉꯛꯏ꯫ ꯑꯩꯉꯣꯟꯗ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ? ꯅꯪꯅ ꯃꯁꯛ ꯇꯥꯛꯇ꯭ꯔꯗꯤ ꯅꯪ ꯐꯔꯣꯏꯀꯣ, ꯍꯥꯏꯔꯝꯂꯒ ꯕꯕꯥꯗꯣ ꯁꯥꯎꯅ ꯆꯠꯈꯤ꯫ ꯑꯩ ꯕꯕꯥꯒꯤ ꯐꯣꯟꯗꯒꯤ ꯑꯩꯅ ꯀꯅꯥꯗ ꯐꯣꯟ ꯇꯧꯈꯤꯕꯅꯣ ꯈꯟꯕꯗ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯕꯕꯥꯒꯤ ꯐꯣꯟꯗꯒꯤ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯁꯜꯂꯦ꯫ ꯍꯜꯂꯣ, ꯍꯜꯂꯣ, ꯑꯌꯤꯡꯕꯤ, ꯀꯅꯥꯅꯣ? ꯅꯪ ꯀꯥ ꯈꯣꯏꯃꯨꯕꯨ ꯈꯪꯗ꯭ꯔꯕꯣ? ꯑꯣ, ꯀꯥ ꯈꯣꯏꯃꯨ, ꯐꯣꯟ ꯅꯝꯕꯔꯁꯤꯗꯤ ꯀꯅꯥꯗꯒꯤ ꯂꯧꯔꯤꯅꯣ? ꯀꯩꯅꯣ, ꯅꯪꯒꯤ ꯅꯝꯕꯔꯕꯨ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯀꯥ ꯈꯣꯏꯃꯨꯅ ꯕꯕꯥꯗ ꯀꯩꯀꯩ ꯍꯥꯏꯈꯤꯒꯦ? ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯌꯤꯡꯕꯤ, ꯑꯩ ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒꯦꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯕꯅꯦ, ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯄꯥꯏꯃꯟꯗꯕꯗꯒꯤ ꯅꯣꯏ ꯕꯕꯥꯒꯤ ꯅꯝꯕꯔꯁꯦ ꯌꯥꯏꯗꯒꯤ ꯂꯧꯔꯒ ꯇꯧꯔꯛꯄꯅꯤ꯫ ꯃꯥꯅꯁꯨ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯀꯩꯅꯣ ꯀꯥ ꯈꯣꯏꯃꯨ, ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕꯣ? ꯑꯌꯤꯡꯕꯤ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ, ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯁꯨꯝ ꯂꯣꯠꯄꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯌꯨ ꯈꯔ ꯊꯛꯇ꯭ꯔꯗꯤ ꯍꯥꯏꯕ ꯉꯝꯂꯔꯣꯏꯅ ꯈꯔ ꯊꯛꯆꯜꯂꯦ, ꯈꯔ ꯉꯥꯎꯔꯦ, ꯁꯥꯎꯅꯨꯀꯣ꯫ ꯀꯩꯅꯣ ꯀꯥ ꯈꯣꯏꯃꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ? ꯍꯥꯏ, ꯈꯣꯟ ꯋꯥꯡꯈꯠꯂꯛꯀꯅꯨ, ꯅꯪꯉꯣꯟꯗ ꯃꯥꯅ ꯁꯥꯟꯅꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯈꯣꯟ ꯋꯥꯡꯈꯠꯄꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯀꯥ ꯈꯣꯏꯃꯨ, ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯑꯌꯤꯡꯕꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯌꯥꯏ ꯅꯠꯇꯦ, ꯑꯩꯅꯤ꯫ ꯀꯩꯅꯣ ꯀꯥ ꯈꯣꯏꯃꯨꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯦ, ꯀꯅꯥ ꯂꯩꯇꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯑꯌꯤꯡꯕꯤ, ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ, ꯅꯪꯉꯣꯟꯗ ꯌꯥꯏꯅ ꯁꯥꯟꯅꯕꯅꯤ꯫ ꯃꯥꯒ ꯈꯪꯅꯕ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯂꯩꯕꯅꯤ꯫ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯃꯔꯛ ꯈꯔ ꯁꯥꯎꯅꯩ, ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤ ꯅꯪꯉꯣꯟꯗ ꯃꯇꯝ ꯂꯦꯝꯃꯅꯤ꯫ ꯆꯨꯝꯃꯦ ꯅꯪꯅ ꯁꯥꯎꯏꯗꯣ, ꯑꯩ ꯅꯨꯄꯤ ꯂꯩꯔꯦ, ꯑꯉꯥꯡ ꯂꯩꯔꯦ, ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯐꯠꯇꯕꯗꯤ ꯇꯧꯗꯦꯗꯅ꯫ ꯃꯥꯗꯤ ꯑꯍꯥꯟꯕ ꯅꯪꯒꯤ ꯅꯁꯛ ꯎꯕꯗ ꯌꯥꯝ ꯀꯔꯦꯝꯅꯈꯤꯕꯅꯤ꯫ ꯃꯁꯛ ꯊꯤ, ꯌꯣꯡ ꯃꯥꯜꯂꯤ, ꯑꯁꯤꯕꯨ ꯅꯨꯄꯤꯅꯦꯅ ꯁꯤꯈꯤꯒꯦꯗꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯝ ꯗꯤꯜ ꯂꯦꯟꯕꯗꯣ ꯑꯩꯅ ꯇꯣꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯃꯥ ꯍꯥꯏꯗꯣꯛꯄꯗꯤ ꯇꯜꯂꯦ, ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯣꯅ ꯍꯥꯏꯕꯗꯒꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯣꯏ ꯕꯥꯁꯨ ꯅꯪ ꯄꯥꯏꯍꯜꯂꯣꯅ ꯍꯥꯏꯔꯒ ꯁꯨꯝ ꯍꯪ ꯂꯩꯕꯗꯨꯗ
ꯁꯥꯎꯅꯤꯡꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯈꯤꯕꯅꯤ ꯁꯥꯎꯅꯣ ꯍꯥꯏꯌꯣ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯏ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ ꯀꯣꯛꯁꯦ ꯄꯨꯕ ꯋꯥꯔꯛꯏ ꯐꯣꯟꯗꯣ ꯑꯩ ꯀꯛꯊꯠꯂꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯀꯞꯄꯤ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯗꯥꯌꯥꯏ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ ꯑꯩ ꯄꯦꯟꯅ ꯀꯞꯈꯤ ꯐꯣꯟꯗꯣ ꯂꯧꯔꯒ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕꯗꯒꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯑꯌꯤꯡꯕꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯂꯩꯁꯦ ꯐꯥꯖꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯈꯣꯟ ꯇꯥꯔꯒ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ ꯆꯤꯟꯁꯦ ꯈꯨꯝꯖꯤꯜꯂꯒ ꯀꯞꯈꯤ ꯍꯜꯂꯣ ꯑꯌꯤꯡꯕꯤ ꯇꯥꯕ꯭ꯔꯣ ꯑꯩ ꯐꯣꯟꯗꯣ ꯀꯛꯊꯠꯂꯦ ꯃꯥ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯛꯏ ꯑꯩ ꯄꯥꯏꯔꯔꯣꯏꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯅꯤꯡꯕꯗꯒꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯗꯥꯌꯥꯏ ꯍꯥꯎ ꯇꯥꯏꯌꯦ ꯗꯥꯌꯥꯏ ꯀꯥ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯏꯁꯦ ꯑꯁꯦꯡꯕ꯭ꯔꯣ ꯑꯁꯦꯡꯕꯅꯦ ꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯈꯨꯝꯃꯛꯈꯤꯕꯅꯤ ꯑꯌꯤꯡꯕꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤ ꯂꯩ ꯃꯥꯒ ꯑꯩꯒꯁꯦ ꯃꯔꯛ ꯑꯃ ꯁꯥꯎꯅꯕꯗꯒꯤ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯨꯗ꯭ꯔꯦ ꯃꯗꯨꯗ ꯅꯪꯉꯣꯟꯗ ꯁꯨꯝ ꯈꯥꯏꯈꯤꯕꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯂꯧꯈꯤꯕ ꯄꯩꯁꯥꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯉꯛꯀꯅꯤꯀꯣ ꯍꯣꯔꯦꯟ ꯅꯅꯝꯃ ꯐꯣꯟ ꯇꯧꯔꯛꯑꯀꯥꯟꯗ ꯀꯟꯐꯔꯦꯟꯁ ꯄꯤꯔꯛꯀꯦ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯗꯥꯌꯥꯏ ꯄꯩꯁꯥꯗꯨꯗꯤ ꯄꯤꯔꯛꯑꯅꯨ ꯑꯩꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯑꯗꯣ ꯊꯝꯃꯒꯦ ꯉꯥꯏꯈꯣꯍꯦ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯍꯥꯏꯔꯛꯑꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩ ꯍꯪꯉꯛꯇꯣꯏꯅꯤꯀꯣ ꯍꯣꯏ ꯊꯝꯃꯒꯦ ꯑꯩ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯈꯤ ꯀꯔꯤꯒꯤꯅꯣ ꯅꯁꯛ ꯊꯤꯕꯤ ꯅꯪꯅ ꯅꯨꯄꯥ ꯄꯥꯝꯃꯨꯔꯤꯕꯣ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯑꯝꯃꯤꯁꯦ ꯑꯩꯁꯤꯕꯨ ꯃꯈꯣꯏꯒꯤ ꯁꯥꯟꯅꯐꯝꯂꯣ ꯑꯩꯁꯤꯕꯨ ꯀꯔꯤꯅꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯑꯝꯃꯤꯕ ꯑꯩꯁꯨ ꯐꯖꯅꯤꯡꯉꯦ ꯑꯊꯤꯕꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇꯕ꯭ꯔꯣ ꯐꯖꯕꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕ ꯈꯛꯅ ꯅꯨꯡꯁꯤꯕ꯭ꯔꯣ ꯑꯊꯤꯕꯤ ꯑꯩꯒꯤ ꯄꯤꯔꯥꯡꯁꯤꯒꯤ ꯃꯔꯣꯟꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯗꯥꯌꯥꯏꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯊꯥꯖꯈꯤꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯁꯦ ꯅꯪꯅ ꯀꯥꯏꯍꯟꯕꯤꯔꯝꯂꯦ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯜꯂꯝꯂꯦ ꯀꯅꯥꯗꯅꯣ ꯅꯪꯅ ꯋꯥꯔꯧꯔꯤꯕꯁꯦ ꯀꯔꯤꯒꯤ ꯃꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯊꯥꯖꯔꯤ ꯅꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯗꯅ ꯀꯔꯤꯒꯤ ꯄꯥꯝꯃꯨꯔꯤ ꯂꯩꯅꯥ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯋꯥꯕ ꯃꯩꯆꯥꯛꯇꯨꯒꯤ ꯃꯔꯛꯇ ꯑꯩꯕꯨ ꯎꯔꯒ ꯃꯥꯁꯨ ꯌꯥꯎꯅ ꯀꯔꯦꯝꯅꯈꯤꯕ ꯅꯣꯛꯅꯈꯤꯕꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤꯌꯦ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯉꯁꯤꯃꯛ ꯊꯣꯛꯄꯒꯨꯝ ꯃꯤꯠꯃꯥꯡꯗ ꯎꯔꯤ ꯕꯕꯥꯅ ꯃꯤꯁꯛꯇꯣ ꯍꯥꯏꯌꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯉꯥꯡꯈꯤ ꯆꯩꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯉꯛꯄꯗ ꯃꯤꯅ ꯍꯥꯏꯅꯒꯗꯕꯗꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯀꯞꯈꯤ ꯁꯤꯔꯒꯦ ꯐꯥꯎ ꯈꯟꯈꯤꯕꯅꯤ ꯊꯕꯛ ꯃꯐꯝꯗ ꯑꯩꯅ ꯀꯌꯥꯝ ꯏꯀꯥꯏꯈꯤ ꯃꯥꯅ ꯑꯩ ꯎꯔꯒ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯇꯝꯂꯒ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯈꯤꯕꯗꯣ ꯃꯁꯛꯁꯤꯒ ꯍꯥꯏꯅꯈꯤꯕꯗꯣ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯂꯩꯅꯥ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯌꯦ ꯑꯌꯤꯡꯕꯤ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯕꯨ ꯅꯪꯅ ꯈꯜꯂꯤꯕ ꯃꯤꯁꯛꯇꯣ ꯗꯥ ꯇꯣꯝꯊꯤꯟꯗꯤ ꯅꯠꯇꯦ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯈꯤ ꯅꯨꯄꯥꯗꯣ ꯐꯨꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯈꯥꯝꯈꯤꯕꯅꯤ ꯅꯪꯅ ꯉꯁꯤ ꯀꯞꯂꯤꯕ ꯋꯥꯔꯤꯕꯗꯣ ꯗꯥ ꯇꯣꯝꯊꯤꯟꯗꯁꯨ ꯐꯥꯎꯔꯣꯏꯗ꯭ꯔꯣ ꯅꯪ ꯎꯕ ꯃꯇꯝꯗ ꯃꯥꯅ ꯏꯀꯥꯏꯒꯗꯕ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯉꯝꯃꯣꯏꯗꯕꯗꯣ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯣ ꯂꯩꯅꯥ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕꯗ ꯃꯥꯁꯨ ꯅꯣꯛꯇ꯭ꯔꯣ ꯀꯔꯦꯝꯅꯗ꯭ꯔꯣ ꯑꯩꯗꯤ ꯀꯅꯥꯕꯨꯁꯨ ꯊꯥꯖꯗ꯭ꯔꯦ ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯂꯩꯅꯥ ꯁꯛ ꯊꯤꯕꯤ ꯑꯩꯗꯤ ꯍꯤꯡꯕꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯁꯤꯈꯤꯕꯅ ꯐꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯤꯒꯦꯅ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤꯕ ꯑꯗꯨꯕꯨ ꯑꯁꯣꯝꯅ ꯏꯃꯥꯒꯤ ꯄꯤꯛꯂꯤꯕ ꯏꯅꯥꯎꯁꯤꯡꯒꯤ ꯈꯜꯂꯨꯔꯒ ꯑꯩ ꯉꯝꯈꯤꯗꯕꯅꯤ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯃꯤꯗꯨꯒꯤꯗꯃꯛ ꯑꯩꯅ ꯁꯤꯔꯨꯒꯅꯤ ꯈꯟꯈꯤ ꯃꯉꯣꯟꯗ ꯁꯤꯡꯅꯈꯤ ꯂꯩꯅꯥ ꯅꯪꯁꯨ ꯆꯠꯂꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯏꯊꯟꯗ ꯇꯨꯃꯤꯟ ꯂꯩꯒꯦ ꯆꯠꯂꯒꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯐꯖꯅ ꯈꯜꯂꯨꯀꯣ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥꯗ ꯆꯠꯈꯤ ꯑꯩ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯞꯈꯤ ꯃꯤ ꯍꯥꯠꯅꯤꯡꯕ ꯐꯥꯎꯈꯤ ꯑꯁꯣꯝꯅ ꯏꯃꯥ ꯕꯕꯥꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯈꯤꯕꯗꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤ
ꯗꯥ ꯇꯣꯝꯊꯤꯟꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯣꯏꯅ ꯇꯧꯔꯛꯈꯤ ꯑꯩꯅ ꯀꯌꯥꯔꯛ ꯉꯥꯡꯈꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯑꯩꯕꯨ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯗ꯭ꯔꯦ ꯁꯛ ꯊꯤꯕꯤ ꯑꯩꯗꯤ ꯏꯗꯣꯝ ꯂꯩꯖꯔꯒꯦ ꯈꯟꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯩ